Center ki wafam da phongna singnariba kotu gi mathakta khudakta legal action lawgadabani kokomi. Union government ki wafam da phongna singnaduna wangang liba Committee on Tribal Unity kotu gi mathakta khudakta legal action lawfam thui haina Coordinating Committee on Manipur Integrity kokomi na demand tawri. Kokomi na thadurakba cherol amana kotuna March 3 da cherol ama thoktuna Union Home Minister amadi Government of India bu phongna singnaba thawong lup asina akanba mawongda yaningde kotugi wafam adu unconstitutional oibata natana National Unity Law and Order gi amadi Indian state ki sovereignty bu singnabani Kuki community gi declaration ni haiba kotugi wafam adu laibag asigi constitutional framework amadi democracy bu thawoidabani maram asina asigumba warol ama phongna thokliba asida khudakta legal amadi administrative ki akanba mityeng changadabani haidi cherol asina Union Home Minister na Delhi da pangthokiba high level meeting da pikiba directive ningsingladuna mifam aduda Union Home Minister na Manipur da mahusagi punsida hanjilaknaba khongthang ama oina tha sigi nipandagi Manipur gi lambi khudimakta miyamna athingba amadi akiba leitana chatpa haunaba directive pikibani wafam asima kokomina taramna ogli adubu kariguma Union Home Minister Amisana masana ngangkiba wafam ngaktaba tarabadi shanti pamjaba lamdamasigi miyamna mangonda leiramba thajaba adu mangkigani Manipur da irang chi tholakraba matung Union Home Minister na masana pikiba thajaba kaya ama thabakta onthokidaba state asigi miyamna mayek sengna ningsingli hairi Popular Government leiringaida haplamba political posting lokthokadabani MPCC Popular Government leiringaida haplamba Advocate General Loktak Department Authority gi Chairman yauna tongan political posting Popular Government leitabana maram oiraga makhatana leifam thokte adubada resign tokpam thui hiram asida mari leinana authority na midyeng changadabani haina Manipur Pradesh Congress Committee MPCC gi Legal Department gi Vice Chairman Advocate Rabi Khan na phongdorakli BT Rota laiba Congress Bhavan da ngasi pangthokiba pawgi mifam amada Rabi Khan na makhatana haikibada nongthoma mirena February 4 da CM famdagi resign tawkraba matung February 13 dagi President rule lakraba matung da hojik Manipur da Popular Government ama leptri MLA sing maming khaktagi oina leiribani na department khudimakta Popular Government leiringai da khalamba political posting maru oina statutory body amadi government undertaking sing adu masa-masana political post adudagi resign tawpam thokpani tawba kharasu yawram lagani thajai haiki yade haiba khangnaba aranba tawba sing chai thaba ngambadudi thagatpam thoi India gi chana pathapta constitution ayaba piriba laipagasi gi state natraga union territory singda president rule thambagi kanglon gi madung ina handak Manipur da president rule thamlakwa asima state asigi miyamna taramna opagi mawong leitabagum tawri maramdi state asigi lengak amagi makhada lamdam asigi miyamna leiba pambadagi oirangani khali adubu haukiba numit kharanigi mamangda Manipur gi 12 suba Manipur Legislative Assembly gi BJP gi MLA singi marakta napak tanarakpadagi namduna CM pam thadu hanba manbagi thawong amagi makhada CM oiramba nongthoma birena CM famdagi tokpagi cherol state asigi governor da sinakibaga loinana governor na su ayaba piduna mahak CM dagi tokki nakalamaronda birena CM oibadagi tokraba matung numit humni fawba anauba BJP gi MLA singi marakta luchingba khanba ngamdabadagi state asida PR thamduna PR gi lengak na ngasi maklamdam asida pali adubu Manipur gi miyamna PR gi lengak ki mahuta anauba lengak ama semnaba taksin ba kayamuk leirabasu anauba lengak ama hatu semakani haibagi thajaba yamna thamna leibagi mami oina tabagum tawri haibase ngasigi lamdam asigi miyamna khangminanaba chunggadaba mali amaromda state asida tha kunithoi paraglaba irang asi haukiba Manipur lengakna sonbadagi loisenba ngamdana leirakibadu handak PR lakpadagi irang asi laksinba ngambagi mami khara tarakpugum tawri haibase lamdam asigi miyamna khara makhaidi khangnaragadaba mali adubu amabu oiro Manipur gi alhawmin singmi tamis singna tha kunithoi faraglaba state asigi irang asi loisinduna mahusagi phibamda amuk hanjilakpadu pamnari nakalamaromda Kuki narco terrorist singna India lengak pu makhoi makhada leibagi mawongda makoibu laksinba yaroi haibagi warol kayamu leibak miyamda lauthoktuna makoina oiroidaba manglan mangfaungnanaba makhal makha kayagi choiro lolabasu leptana chathari haibasi ikhangda khangnaduna leiri asigumba lamhen tuhenba mina mangangba purup asigi aranba thawong sing asibu ngasigi India gi Union Home Minister gi yathang makhada state asigi governor na thabak oina
mathawna fana pangthokpadu lamdam asigi miyamna khawrana ngaiduna leiribani haukibana oirabaso hauji state lengangna thabak oina pangthokpa ngamlabda hauji state lengangna thabak oina pangthokpa ngamlamdaba kayamuk PR gi haukibana oirabaso haukiba state lengangna thabak oina pangthokpa ngamlamdaba kayamu PR gi matamda thabak oina pangthorakpada kumang chausilaglabadi amadi achumba while gi makada aranba tawba yade loinana lokaina thabak tawbasing akanba sairak piduna chai thaba ngamba PR oirabadi state asigi miyamna PR bu daramna ofam thoi khali maram aduna state lengak bu oiro PR bu oiro achumba tawbaga loinana mathawna fana lamhen tuhen basting bu sai thaduna yade khanganba ngamba lengakti lamdam asigi miyamna thagatpam thui ekar kulhumdoi romda tharamba popi pambi singyantatuna manghankre security force kangbu forest division TPL ga khusamnaduna ngarang aina yadaba mawongda Tengnoupal district ki MRS police station ki manung chana loikong hill range da ekar kulhumdoi romda pakchana tharamba popi pambi singyantatuna manghankre loinana hiram asiga mari lainana kesama lokatuna makhada ba thijin humjin magi thabak chathaba hore hairi Amaromda security na akan mga senbagi thabak lakwatuna National Highway 37 Imphal Diribam lambida posay pusilakwa truck jamaga tarataret aduga Imphal Dimapur lambida truck gari sahumga kuntrama toy nga si Imphal yorakre loinana lamdaman sige tongan ba mafam jamaga mapanda naka checkpoint sing hangduna police na achat awong ting check tawagi thabak chathari haudik fawada mi phami pundi yaudri hairi